Chauraba Bank-tugi CEO na layriba kaadudagini tarakliba ahauba khonjeldo madu tabada bank-tugi layriba staff-singdu tumin kirup lainai khara amana kari taurabano haina tumin ngangnari. Get out immediately. I said get out. Garigi speed to kana thoropaga masado tensa laina lakpaga soidana lambi langadabagi layriba nupiduda thingzinki. Oh shit. Aishini. Asi haiduna makutuna garigi thongdu hangtoklaga kumtharaklaga makutu pocket adumak humduna masadunu khitang nontharap tawduna Gari mamang sidana tradi siwam naitrabo songshilidubo. Chengpududagi chengdubu oladuna rice cooker duda suba hek haubaga maidusu tan chana hek mutki tauribu matawduda machinda soli Ile Manipurgi mai haisini. Asi haiduna inviter du thaladuna chengdubu amu chafuda hapchinduna gas ta thangatbada gas tu suloirambaduna ma sauna makhon hauna mamabu kauri. Ima! Hoi ima! Nangbu salki am paiba mino. Ha. Gari semgi kaina haisibo. Yare. Ai semaki. Matungda gari mamangda chungsingi khangano. Asi hairamduna garigi thongdu sapukana hangdaga kaaduna khulaba chakki. Eigi Soura Mapi. Eigi Panthoi ani.